State asida leiba turel khudingmak nongjutha laktringai matamda turel la leiba amotpasing sengdok hoba tangai fade thabak ama tawbada loishinbagi hainabi thamba mathau tai haina Chief Minister Nongtumam Birena Fongdokre wafam asing asi mongsangai kanba apunba lupna sinduna aikhoigi turel kansi aikhoigi mahausa kansi haiba wafamda yumpham oiduna nambul turel mapalda tariba plastic sing khundoktuna turel khongnong sengbagi thoram haudokpada fongdokhibani Lamlongdagi telepati faubagi manungda leiba Imphal turel mapal amadi khongnung sengbagi thabak amangasi Imphal East Police ki meeting makhada pangthokre turel mapal da taba club singa khusamnaduna pangthokhiba thoram adugi maramda palladuna Imphal East ki SP Joge Chandra Haubijamna turel mapanda khundariba singna turel bu lu nana thamba haibasi tawfadraba thodang amane turel haibasi amot palang sinpham natte haiki Prime Minister amadi BJP ki senior leader Narendra Modi nangasi Assam ki BOKAKHAT miyam tinba mafamda wangangani National Democratic Alliance ki maruoiba luchingba kayana Modi ga loinana election rally asida saruk yagadori panbai ai madudi lakliba chayol ahum asidagi hauna tangkak ahumda Assam Legislative Assembly gi mikhal pangthokpa hogadori bani India amasung US anina defense amadi security gi lamda makhatana mateng pinabada yanaba purakle yanaba sigi makhada military masel hakchinna thabak tongminaba logistics support pinaba China gi akanba meeting changliba Indo-Pacific ta free amadi open oiba yauri India da thunglakhiba US Defense Secretary Lloyd Austin ga India gi Defense Minister Rajnath Singh ga ngarang wari sanaraba matungda Lloyd Austin na hai India amadi US ani gi marakta defense partnership asi President Biden lainga ki makokta thamli haiki Ngarang numidang Ahmedabad ki Narendra Modi Stadium da sanakiba mangarak suba loinana aroiba T20 International Cricket match ta India na England bu run kuntra tarukta maithiba piduna ahum anida series asida mai pakre India gi Bhubaneswar na over mari da run tara manga pithoklaga wicket ani loba ngamkhibagi damak player of the match amadi Virat Kohli buna player of the series ki mana phangke makha tarakpada team ani asina lakliba leipak pokpa numitagi hauna one day international match ahum sanaragani Dr. Karni Singh Shooting Range Sathariva International Shooting Sports Federation World Cup ki nupi gi meter taragi air pistol final competition da India gi YASHASWINI DESWAL na gold medal lobangam kre DESWAL na competition adu da point chani kuntra nipan 10.9 fangbangam ke amaromda atopa India gi shooter Manu Bakar na point chani kuntra nipan 10.8 fangduna silver loki